मालेम की ख्वाइदगी वांगलबा बिल्डिंग बुर्ज खलीफा की मांगदा नुंगाइबा वा खरा। बुर्ज खलीफा हौजिक की ओइना मालेमदा मंगोदगी हेना वांगबा बिल्डिंग लेते। मसी दुबई दा लई। दुबई की निंगथौना मसीबु मालेमदा ख्वाइदगी वांगबा बिल्डिंग सागे साखिबनी। मसी वर्ल्ड रिकॉर्ड तौख्रबा अदुगुंबा ngakningai oiraba construction amani ngasidi burj khalifa syringe amagi saktamda mong amada lepli madudi mana hairi boy khalli maga competition tawgadaba kanasu leite। burj khalifa 828 meter wangi haibadi 2716 feet kilometer amadagi khara khaktani tariba khanduni yengbe yai kilometer ama wangba pot ama yungkhatlabadi karabna uni। burj khalifa gi total floor 160 ni karigumba nahakna malem gi khwaidagi wangba mafamda lift ki matengna kage khallabadi burj khalifa natana kaidasu phangloi। burj khalifa gi lift natraga elevator asi malem gi elevator khudingdagi hena speed ta cheli haibadi 10 meter per second ni amasung basement dagi 140 floor fawba elevator service lay। burj khalifa bu unique design tauki amasung masigi construction asigi damak award kaya recognition kaya phangki amasung greenwich world record oiki haujik record asi kaidri। burj khalifa da season nakriba aluminum singasina karigumba A318 boeing aeroplane saba tarbadi aeroplane leasing kaya saba yagani hairi। burj khalifa chahida 15 million gallon ising changi masigi ising ase ising laijadaba mafam da sijinarabadi mi kayagi imung kayagi awaba laina kokani। karigumba nahakna world tallest tower asigi mathakta kakhatlaga yenglabadi maikai marida 95 kilometer lapna uba phangani amasung madu angakpagi view ama oigani। burj khalifa gi total weight samu lakh amagi weight kamanai। burj khalifa gi khwaidagi wangba point sabagi damak nungti gi mi lising tarani thoi worker mathau taki। burj khalifa opening tawbagi damak oikhiba program function aduda malem gi leiba khuding dagi mi sing yauki ceremony aduki matik phajarami amasung standard oirammi madudi adugumba function program पृथ्वी की कायदसु ओइखिद्री। नुंगाइबो वफम अमना burj khalifa da visitor singbu reception tawbagi damak malem gi mafam khibik ki mioi sing appoint tawduna thamli visitor singi nungaibagi damak। yamna ngakli bawadi asuk wangkraba building asida kaduna hollywood ki actor tom cruise na light stand tawkhiba asini masita natana burj khalifa gi khangningai oiba wafam kaya su leiri। khudong charabadi adom ngaklaba wangmallaba building asida chattuna amuktang enjoy tawbirubana phagani khalli।